Ngasigi article asigi maming unemployment crisis amasung masigi solution Lairaba Haibasi Enakhunbasingi de Leihaoni Aiba Romendrajit Moirangcha unemployment crisis haibade thabak phangdabagi wathok haibane haiba wathok asigi maru oiba haurakpham ase ngasi mak leriba malemgi senjau paibasingna setna thagonariba capitalism economy system asinani capitalist production ge maru oiba pandham de sendong chaungna phangba haibasini sendong hengadhanaba honarakpa matamda sinmi singi labor skill hengalhalaga sinmi masing variable capital gi chang hanthahalle amaromdana thabak subagi matam sangdokhanduna exploitation gi intensity hengalhalle Karl Marx ke Das Capital da pirambagi matung inna rate of profit equal to surplus value by variable capital into 100% mathakta pizariba formula sigi matung inna sinmi masing hanthalaga labor skill hengadhanba amasung thabak subagi matam sangdokhanbana rate of profit hengadhalle nakal amaromdana sinmi masing hanthakibadagi thabak phangdabagi chang ase nongmagi hengalak-e Missing yam khalakpana thabak phangdabagi chang hengalak I haiba wakhal aside lale Missing yam khalaklabade productive force hengalak e pothok puthokpagi chang su hengalakane adubu hauji malemda democracy na ningthijana kuyom oiduna ngak seliba capitalism asina production dagi phangliba sendonggi chang adu wangkhatnaba honaringaida productive force sinmi singbu manghanbagi thabak ase chang naina sathai Maram asina thabak phangdabagi wathok ase senjau paibasingna thokhanbane Khunaida senjau paibasingbu maning tamhaliba capitalism ase lairiba makhai thabak phangdabagi chang nongmagi hengalakhini Lairaba masing ising isaugum hengalakhini Capitalism da tangai fadana changliba polam sing adudi constant capital means of production variable capital khusuman amasung surplus value sendongni Aikhoina khangi surplus value equal to expanded capital minus constant capital plus variable capital hairiba relation asida surplus value sendong wangkhadangi hairabade constant capital ge saruk ase wangkhadanba aduga amaromdana variable capital labor natraga kusummal asina yariba makhai hanthanba darkar oi senjau paiba singna magi leibakta State monopoly power sizinaduna economic sector ayamba privatize tokthorokli masagi sendong hengadhanaba exploitation gi chang wangkhathanduna sinmi masing amasung khusumal hanthahalle port ki mamalda monopoly power sizinaduna lenga ki control yaudana arepa laitana wangkhalakli amuktangbu wangkhatkraba port ki mamal hantharakpagi wa leite malemda port ki mamal khwaidagi wangna control yaudana yolibase Loilamgi kaithel sing asina khara khit henjelle Masagi senthumgi amade laingaki sakti pumnamak atopa laibaki senjau paiba singi khubam nungda laikhibana mikha poliba laibak amage miyamna hingliba punsi marel aside sendongi damak loiriba sasanga pangkakne mapuna sajai tharaga chatlu haiba maigeida harauna ya noktuna aphapata karisu khanthadana satkigadawribane hatningba numita hatokane Haiba Indrabade Pugane Fajingani Amade Punsingani Makhoi Singi Marakta Gyan Taba Yawaklagana Amuk Hana Tumhangani Masini Ngaktamina Gi Thauri Thuraga Mapuna Koising Singliba Maning Tamjadraba Punse Matam Kuina Sangna Mapuna Mangakta Thauri Thuzillaga Loibirakpana Pulliba Thauri Thadokpa Matamda Chatpham Khangdana Mapugi Khongya Khada Turaga Leiba Sa Marak Nga Marak Mi Marak Oiba Jiba Mayam Amasu Ngasigi Taibang Sida Lei Coronavirus na chara henba thabak phangdaba huranba sufam safam khanghandaba samna hairabada senthumgi awaba amade phajana malemgi oina pirakadawre amaromdana covid-19 gi pandemic manungsida senjau paiba singi e-marketing na laurok tha haibade poinu tha oire thabak khudingmak internet darkar oihelle e-education e-learning online class ta yamna thawai yawbikhre laingaksu Masimag senjau paiba singna ipong na satharakpa force looting ni Mahiroi singi koktana zero knowledge amaromdana mobile addiction ki khudol Coronavirus ta khusamnaraga sathabiriba karbar asida chauna mai paklibase hidak langthaki industry sing asisu amane makhoi gi di yauksang ne
mayada nga maru sakhibadagi hospital da pukhaluba angang adusu covid positive oiraga mayumda halakhi kidney da anaba leibadagi thinba lengba tawduna hospital da pusiluba nupidusu covid care center da thamjinbirubadagi ngantana daikhi mayumdagidi kari laina no khangdaba amana naraga hospital da pukhalakpagi lambida sikhiba anabadusu siraba matungda covid positive oikhi hospital da siba anaba ayamba covid hekta oiduna leiramme atai laina dagi sibagi paukta khidre corona virus lakpadagi atai atopa laina mayamdu loina hauduna senkhiba male masi corona virus na miyam da pirakpa kanabane corona lakpadagi ram janbhumi ge wathoksu ingna sikna loisinki chetna lockdown toksilaga bhagavan ram ge mandir yatra hunki yekna tingkhang kana su yaudana farmers bill ahum sitnana pass tawki laibak wathok oige tawramlaba CAA amasung NRC animak coronavirus matam chapchana thunglakibadagi mane makuna yaningda loksin bikraba mau anu begum ingna chikna ketharaga tumin laikhi taseng nama coronavirus ke matengna democracy gi asengba supnam lainga ke masat singadu mayek khangseng senglak e khanghaudana lockdown khanglaw lauthorakpada lairaba migrant worker mayam ama masa gi homeland state yaunaba makhongna satpada mapunsi tatkiba lairaba sinmi kongai ne lainga ki phajarba gyan taraba thokseldagi pumna maksina haujiki matamda miyoi kaya thabak phangdribase mising yam khalakpana sunatte aduga anauba mechin tholakpagi sunatte thabak phangdaba haibade english ta unemployment haibane masina crisis crime amade wathok khudingmaki maru oiba haurakpham su oiribane science ki matengna leptana puthorokliba machine sing asina aikhoi miyamgi mahut sinkhiduna thabak munkhiba sunatte adubu haujik anauba machine mayam puthorokpana hana thabak sujaramba miyoi kayade thabak suba phangdre masimakna machine na miyoi kayagi thabak munkhre hairibani masina sinmi singda saitheng piribani haibasidi tasengna lali maramde hana miyoi kayana matam sangna wana suramba thabaktu miyoi khara khakna matam sanghandana yam laina amade thuna suba ngamle matam sangna suramba madugi mahutta pung khara khakta suba ngamhanduna ahenba matam kaya phangduna hiram khudingda khana neinabagi matam phanghanduna sakhut lamjelda khumang sakhut hangadoribani adubu masigi ona tainabada material development ke machine khudingmak laingakna control tawbagi mahutta privatization tawkhibana paisa paiba miyoi khara khakna machine mapu oikiduna operate tawkhibana lairaba miyoi kayadade amukka hena wahan bane haujik chanariba system asina miyoi khudingmaki wakhalda sendong taningbagi wakhalonsu loina phawhalle miyoi amana anauba thabak ama haugi hairabade ahanbagi oina capital sangi capital yaudana thabak amata hogdokpa ngamde amaromdana malengi mafam ayambada government yauna leptana propaganda toina tawri madude nahak thabak suba miyoi oibagi mahutta thabak piba ngamba miyoi ama oiyo entrepreneur ama oibagi wakhan khallu haibasini haujik chanariba capitalist economy system aside sendong tanba haibasina mang tharaga loina thabak tawgani hiram sida laingak nasu loan pibagi paw mayam tare adubu lairaba khudingmakta pibadi oide loan pina loan singba ngamdaduna suicide tawraga sikhiba laumi kayagi pawsu leptana tari private school singda senior teacher amana mahaki tolop hengalu hairurabade hanagi ozadu lauthoklaga tolop pikna piba yaba anobo oza ama oina hapkhigani masimak haujik chanariba economy system asigi khudolni tawbagi de capitalism na pamlibase lairaba singbu hingsai saibaduni lairaba sinmi mayam ama market ta tawraga leibase capitalism hinganbada yamna darkar oy thabak phangdana leiba labor mayam market ta tawraga leirabade mamal hongba labor apamba matamda leiba phangi maram aduna thabak phangdaba haibasimak capitalism na thokhanbani aduga masi capitalism hinganbada yamna magtangai phadaba oy lairaba muthatpa natraga unemployment crisis leheloi hairabade capital na mang thaduna sendong tanba yaba economy system ase muthattuna laingakna control tawba amade suja nomjariba miyamgi hena phagadaba anoba system amana mahut silaba matamdata kokhanba ngamgani